अहानबदा ngasigi moroiba pausingda taratareth suba lok sabha mikhal asida National People Party NPP na North East ki oina MP tara dagi tara ni thoi phawba kagani haina NPP ki president su oiriba Meghalaya ki chief minister Konark Kongkal Sangmana phongdokre BJP da sasan panba matam khuding state asida aphaba mari naksin naba heli haina Inner Manipur Parliamentary Constituency ki BJP ki mere poiriba RK Ranjan na phongdokre NEIDP na hana chatminaramba rajniti dal taramathoi punduna semkhiba Manipur Democratic Alliance MAD gi tokle haina lauthokre amadi khutlai paiba singna jiri dagi imphal tamna kwamana puduna lakba DI Tata amagi driver amadi gari mapu phajin khre Kurumzari Times of Manipur gi numidang gi pawmi yang tabiri basingbu Bidyapati meyang lambabna taram okchari hauzik paw sandokna pizari Tarataret suba Lok Sabha mikhal asda National People Party NPP na North East ki oina MP tara dagi tara ni thoi phawba kagani haina NPP ki president su oiriba Meghalaya ki chief minister Konark Kongkal Sangmana phongdokre wafam masinga si hotel grand da pangthokpa pawgi mifam amada phongdokhibani pawgi mifam aduda NPP Manipur state ki president Thangmalen Kipgen deputy CM Waijoy Kumar health minister L Zente Kumar TD minister N Kayasi amadi party ki luchingba kayasu saruk yakhi Konark Kongkal Sangmana makata na haikibada North East ki state sing asida NPP na MP gi election asida punna seat kunga manga da merep thadokli masida natana Arunachal Pradesh ki assembly election asida su party asina merep kunthra dagi kunthra manga phawba thadokna naba thorang taure Manipur ki MP seat ani lairiba asida outer seat asida NPP na party asigi president oiriba Thangmalen Kipgen mirep oina thadokle aduga inner gi seat asida na BJP ga punna chatminariba BJP da saugatpa haina Silong da phamkhiba party gi mifam na warep laure state asigi praja singna party na puthokliba mirep asibu saugatpiu haina phongdokhi In the spirit of the coalition we have decided that in a Manipur seat we will not be contesting and we'll working together with the coalition partners. We as a party will aspire to ensure that the NPP comes out with as many seats as possible so that we can play a more important role and a more effective role when it comes to the issues that are concerning the people of the Northeast and the region as a whole. So with that particular point and particular motive, we are here to strengthen the party as much as possible, and we hope and we appeal to the people of Manipur as well as of the entire Northeast region to support the candidates of the National People's Party so that we can always stand up for the cause of the people like we have always been doing, and we can take up the issues in a much more stronger manner. Paumi singna hangba tungan ba wahang singi paukhum pireduna Konark Kongkal Sangmana makhata na hai state asida party asna BJP ga aphaba mari kadaida kaidana lairi BJP na luchingba sarkar asna party asiga nungai taba karisu leinade party gi mifam na lorakpa warep ki matung ina outer da mirep thadokani aduga inner gi na BJP da saugatpani CAB gi matang da NPP na hana laukhiba phirep ahongba karisu leite Manipur yauna North East ki Miyamgi apamba khangna NPP na chatkani haiki. We have been very clear, and we did not mix our words when we told the BJP and the government in the center that if the government passes the CAB in its current form, there is no question of us continuing our relationship with them, and that is a stand we maintained absolutely to the end. And Government of India, after seeing our stand and our commitment and speaking to all the allies, they realized the sentiments of the people and they decided not to table it. So therefore, as of now, it's not an issue because government has not gone ahead with it. Post the election, when the situation comes up, if the government takes it up, we will fight it again.
And if there is a situation where we need to consider again, we are ready to reconsider it. For us, the people and the cause of the people comes first. Center the BJP na sasan panba matam khuding state asida aphaba mari amadi naksin na beheli haina Inner Manipur Parliamentary Constituency gi BJP gi merep oiriba RK Ranjan na phongdokre wafam asi ngasi kongba nandaibam laikai da leiba mahaki yumda Pangthokpa Paugi Mifam Amada Phongdokhibani Paugi Mifam Aduda BJP Impal East District ki President L Kamni Amadi Bisnupur Kendrada BJP ki Merep Oikhiba P Kumarji Chusaruk Yakhi Merep Oiriba RK Ranjan na Makhatana BJP ki Central Leader Amadi State Asigi BJP ki Leader Singna Nungsi Biduna Party ki ticket Pibirakpa asi asuki matik thagat pa phongdokjari party ki leader singna achumba miyeng amada yengbirakpa asigi damak hainangai leitana nungai state asigi miyam gi apamba kaya adu khangna thabak taunaba hotna jagani center da BJP na sarkar paiba matam khuding state asigi su aphaba mari hena thamba ngammi loinana Manipur yauna north east ki yaifana ba thabak kaya tawduna lakhi masimak BJP na lamdam asombu yamna maru oina khalli haibadu takpani Pangthokhiba Mikhal asida miyamna mapung phana saugotpiu haina mahakna makhatana haiki Alanda Bharatiya Janata Party national leaders na I want the 17th Lok Sabha ki Inner Manipur Parliamentary Constituency ki BJP ki nominee oina ticket pibi basi damukta national ki leaders aduga state ki BJP ki leaders samsung worker khudimo koin ahan bada thagasari Congress ki matamda boundary square na akhoi yong sele political party represent torga sai gi boundary fencing matang da mokhoi na matamda moi gi sarkar moi gi center da lei badu da UP sarkar da laga haira ga foreign affairs ki external affairs ki survey of India gi mi pura ga yeng ki braiba whereas akhoi gi BJP ne pamata mayam ihu la khudagi khoi gi responsible government ki responsible departments into tharaga survey torkan hujik found in process lady bane NIDP nangarang Congress ki ex MLA kaya lausinduna party asigi mapangal semgat khibaga loinana lakadori ba 38 suba Lok Sabha mikhanda party asigi inner amadi outer da mirep thadokle haina laukthokraba matungda party asina hana chatminaramba rajniti dal 13 Punduna semkhiba Manipur Democratic Alliance MAD dagi tokle haina laukthokre ngasi party asigi office da pangthokhiba paumisinga unaba amada party asigi VP yumnam nabasandrana lamdam asigi miyamna pamdaba yelhomi muthatnaba hotnariba CAB listing ni 13 amadi lamdam asigi isu kayada punna chatminaramba BJP LGP SIIB SENA NPF yauna political parties sing asidagi NIDP asitok le haiki khongthang asi satminaramba parties sing na Lok Sabha mikhalda mirep thadorakpadagi tangai phadana firep lobani haiki mamangda party na lokjokipa thodang myamna thoidon na khangna bibaduni kaidongnungda Manipur da leba party amataga Northeast Development Party na electoral alliance sem kipa lejade sumnadagi issue da yumpham oirakanda miyamna thengnariba adumba khudung chadaba sing ado madu miyam yoba general interest da yengjarakanda issue sing thengnaba ngamnanabagi damakta as a political party akoi leiriba Delhi da leiriba adumba political leaders sing amadi akoi leiriba MP natragana minister sing adu wari shananabagi damakta Makogi Manakunda, Matam Chana Yahunabagi Damanta, high issues in Aduga Mailena, Simjakibani, Aduma City, Laiba, parliamentary election Siga, Mari Lenana, partition the Sigi, Marakta, Tongan, Makena, Wakalun Camp, Anabanaram, Oerakanta, Akogi party issue, Akogi party, Adumlaba, Ineramus outer the candidate Tador Panamaram, Oerakanda, Hariba Manipur Democratic Alliance, Hariba Alliance, the Gakoi, Production the Gakoi, Tokshaban. State asida leiriba isu kaya asna mangda thamlaga lakadoriba Lok Sabha gi mikhal asida outer gi mirep oina thengnabani haina NIDP gi outer gi mirep oiriba asanka sarna phongdorakli Tom TV ga ngasi akhanana unaba amada wafam asi phongdokhibani mirep ama oibagi matangda asanka sarna makhatana state asi sahi kya namthaduna lakli isagi hak ningthina phangdana leirakpa matam kuire amaromda state asigi Chingi lamda chahi kaya sothaduna lakli lambi thongda aphaba thaknaba isingi matangda mahima singi
lam yauna hiram kaya da sothari amaromda state asida isu kya leiri ngasi phawbada isu kaya asi matam chana loisinaba honadri asigumlaba miyamgi yaifanaba tawraktraba matam asida miyamgi aningba apambasing adu phanghananaba NAIDP na akhanaba miyeng thamduna mirep ama oina tholakpani haiki aduna manipur le ba kanse hairadi akhoi regional party se natana akhoi tungi kanbagi feature du leite haibagi tamakta aina maduda ai message pininge loina na ojiki aspa haina leiriba aduga to bill mayam manipur praja mayam na indigenous people na pamdaba thoi kaya masida thorakada tawrakadoriba mayam gi tamakta ai chapchaba sirusu ima leba gi tamakta lepkani rimba MP karasu ai chapchaba madu fight tawgni haibasina ai gi campaign gi men masak khangdaba khutlai paibasina jiribamdagi imphal tamna lakpa kwa mana purakba DI Tata amagi driver amadi gari mapu phajinkhre thaudok asi tha asigi tara taruki numidang wairam pung taruk rom taba matamda imphal jiri lambi paringi new kaifundai da thokhibani phajinkhrawa driver adugi maming mutum jolika chahi kunthra kawi sagolban moirang hanuba lairaktagini aduga gari mapu aduna wahengbam lekaidagi wahengbam ibungo chahi nifu kawi thaudok aduga mari leinana tawsem police na case ama lokhatkhre Chairak asida ngarang Kaksing District Commando gi kangbuna Kaksing degi KYKL gi lanmi ama fare hairi faraba lanmi adu khekman awang lekai degi asem Radhakanta atopa mingna loyumba chahi kun apokpa merazau kawi hairi Makhata ba pau pizadringe da break macha matang lozari Admission open for football coaching camp at Private Sports Academy Guwahati 2019-20. Realize the dream of becoming a successful professional football player. Get trained yourself by reputed and dedicated foreign and national coaches under the Academy Accreditation Program designed for All India Football Federation Youth League's preparation. This intensive coaching camp, to be held during vacation, is expected to help talented students, particularly of class 10 and 12, in grooming themselves into world-class football players. Enroll today for a 1-month residential football coaching camp at Private Sports Academy Mirza, Assam, under the guidance of Sports and Education Center, Manipur. For further details, kindly contact K.A. Singh, First Northeast Athlete, Gold Medalist, Managing Director, Sports Academy Guwahati, 8787842589, or D. Pankaj Das, Managing Secretary, 8486238629. yausang marini chamba numida event management na sinjaduna yausang kumai haina mington jaba turam amang pangthokjagadawi hapta kangjibinga manipur event management na sinjaduna nat ke wathoram sing pangthokjagadawi nat ki oiba masana kaya amu jagadawi adudi na thangta lunglabi pawchingba ina nat ke oiba isai kaya pangthokjagadawi nasuna ki break ki matungda pau makhata na pizari tha asigi tang kunithoi kulumdoi amadi kunmari asi yausang mari suba thangza amadi nongmaijeng oiba maramna numitching asida mirepse lausin loi haina inner amadi outer manipur parliamentary constituency gi aro singna thadorakpa cherol singna khangal lakli cherol aduna makha taribadi tha asigi kunmanga da outer gi Manipur Parliamentary Constituency mirepche pisinbagi aroiba numitni aduga tang kuntaruk tana inner Manipur Parliamentary Constituency gi mirepche pisinbagi aroiba numitni ngasi nungthil phawbadadi kanagumba party amatana mirepche pisilakpa leitri
Yausang manungda National Highway da Gorkha Naha amadi nupi angang singna thauri thattuna sen munbagi thabak chathaba yaroi haina All Manipur Gorkha Student Union na thadorakpa cherol amana khanghalakli cherol aduna makha taribadi National Highway paring asi gari kungna chatpa maramna thauri thattuna sen khaibagi thabak chathabada khudong chadaba kaya mayok nagani hairakli Lakadoriba Lok Sabha Mikhalgi Mangoinana Lokalakba Section Thaurangi Saruk Ama Oina Thaubal Police Amadi Excise Department na Mayai Kaba Nisasing Phagat Pagi Thabak Lepa Leitre Ngarang su Excise Department ki Kangbuna Kaksing Lamkhai dagi Yungo Kaya Phagat Kre Phagat Laba Polam Sing Adu Yairipok Excise Department ki Commissioner gi Ayaba Lauraba Matung Miyam Mamangda Mai Thaduna Manghan Kre Hairi Hindu Lainingi Achawa Kumai Ama Oiriba Yausang Kumai gi Manung Channa ngasi Siri Siri Govindaji Temple da Peskari gi Thoram Pangthokre Siri Siri Govindaji Temple Board ki Makhada Ming Chalaga Laiba Tongan Tongan ba Hole ki Kanglup Kayana Saruk Yakhi Tongan ba mafam ani da mioi ani siduna leiramle thaudoksing aduga mari leinana police na case lokhatkre thaudoksing asigi matangda police tagi phangba pawgi matung inadi ngase ayuk Porampat police station gi mamang thangba saruki lampakta mioi ama siraga leiramle hairi asiba haksang Porampat police na lokhatlaga Jenims ki Miren sangda thamkhre hairi amaromda Thaubal district ki manung chanba arong khunong da sumioi ama thauri yanduna siramle hairi Yausang Kumai Manungda Lambi ki Khudong Thiba Sing Thoktanabagi Damak Imphal West District Police Amdi Traffic Police ki Kangbuna District asigi tongan mamafam singda akanba section tharang laukhatli ngasi Yausang Nini Chanba numitta Imphal Zeri Lambi Paringi Patsoi Lamkhai da Traffic Police ki Kangbuna helmet uptaba gari ki chesang sudana gari thauba chahi sudana gari thauba mayai kaba nisha charaga gari thauba amadi gari masada ehenba mi tongba na chingba Yauna traffic in niyam thugai basing phagat pagi thabak chathakre traffic police na chathakhiba khongjang aduda niyam kaina gari thoduna lakpa mioi sing TR kaktuna fine thianki Malemgi atai mafamda ani suna leitaba lamdam asigi sakyeng mingsen oibata natana state asigi konung oiribe Imphal City manung yengbada hangoiningai gi masak oire Manipur lenga ki mahut department na Imphal City bu taruta nala thamnabagi pandamda ima kaithel ahumgi akoibada machu kya gi laisu thaba gamla kya khinkhrabasu ngasidi mapu pandraba mafam amaga pangkhak oire Tom TV News na ngasi Imphal City gi akoiba mafam sing koina chatuna yengsilubada Ima kaithel ahomgi akoiba mafam singda amot akai kayana mafam kayada pai duna leiramba thengnarakhi mahut maduda natana Thangal Bazar Pauna Bazar gi awang thangba maikai yauna Imphal City gi akoiba mafam sing yengbada hangoiningai oiba saktamda leiramba thengnarakhi luribadi Nong tili chuba amadi nungsa amuk sabana lauthok pinaba leitana paisinduna leriba amot akai sing asina Pata pumtharaklabada miyamna lamdam asigi konung oiriba Imphal City asi phauduna chatpada hangoiningai poknare oirakliba phibam asi kaithen yauna Imphal City lu nalna thamnaba hotnabagi achauba thodang lauriba IMC na laukhatpham thokba thodang maipunana Lokhatabagi oirakpani haina lamdam asigi miyamna phongdoknarakli amaromda yausang kumai manung IMC gi sinmising suti laikhibana amot akai sing asi lokthoktabani hairi amabu oiro lamdam asigi konung oibata natana sakyen mingsen shu oiriba Imphal City bu luna nana thamnaba haibasi aikoi khudingmaki thodang ni haiba oiraba sungasigi lengakna lokhatpham thokpa thodang adu laudabadagi achauba mami amadi chauna tari Masak khangdaba khutlai paibasingna tha asiki kungi numidang wairam pung manga makhairom taba matamda Lampel Police Station gi manung chanba Tera Sapam Lekai Nongmai Them Lekai da leiba Nongmai Them apabi sahi humphani thoi
गी थोंगाल दा आईडी अमा थमलंबगी मायोक्ता माइकई अदोंगी मियाम न तेरा सापम लेरक नोंमाई थेम लेकाई द वाकत मिफम सथखरे वाकत मिफम अदुदा सरुक याखिबा मैरा पाइबी सिंगना मियाम तिनबा मफम दा बोम थमजिनबगी यानिंगदे कनाना करी मेरंगीदमक बोम थमलंबनो अथुब मतमगी मनुंगदा सेंगदोकपिरु उ हाइना मखाताना हाइखी अमुका हना ब्रेक अमतंग लौजरी lamjingba jewelry na adom khwaidagi asengba sana khwaidagi ahongba sana asamalda fanghanjari aikhoigi service sing di inat ki oiba design sing ready made ta fanghanjari singnaningai oidraba asengba sana khaktamak pizari manung matam sana order delivery sing pizari sana asamal khwaidagi nemna logzari nomaizing numitsu adom service ta leizari Nasimak Lengsin Birau, Lamjingba Jewelry Private Limited, DM College Road, opposite Memsi Mall, Thangmaiban, Imphal West. Email lamjingbajewelry@gmail.com. Website www.lamjingbagoldbank.com. Contact us at 764293445 and 940-299-2391. Lamjingba Jewelry. Good quality is our priority. Hello, good morning sir. Welcome to Lamjingba Motors. How may I help you? lamjingba motor na miyam da kana ba piri basing se kari kari no Khudong chaba kaya ma pizari. Aikoina phanganjari ba product sing di trucks, tippers, haulage, bus, amasung genset ne. Documents ichang changdana adomi sale amadi matam manghandana loan gi khudong chaba pizari. HDFC Bank, Lamjingba Finance amadi Shriram Finance kasu khutsamna na junction minari. Matik charba khutsu khulai amadi crane yauraba. Aikhoigi sport servicing van adongi damakta matham pumbada leijari. Bus sing yon madanatana school, college, universities, office ki dama contract basis ta lobi bagi khudong chaba su thamjari. Amadi genuine lay parts sing su phangbigani. Adongi mai pakpana aikhoigi su mai pakpana. ब्रेक की मतुंगदा तराम उक्चरी अमदी पाव मखाता न पिजरी आसाम की गोलाघाट पुलिस स्टेशन की मनुंग चन्न लैबा उरिमगत की लखिमनगरदा अपोक्पा मरु मणिपुर न सिंधुना मरफुगा मापन सुबा लमदा थाबुंगी थौरम ngasi पांगथोखरे थौरम अदुदा सरुक याखिबा अपोक्पा मरुगी पाउताकलोय हुइट्रोम तोमचौना हिंदू की नाट अमदी चटना लोनचत उसीगुमना लमदम असिदा येलहोमीदगी लेरक्लबा नाट की चटना कांगलोन कया अदुबो नोंग कांगदना तपना तपना चिटखलक्तुना ngasiदी मैतै नाट मयाई साइथरकली उची फागे हायरबदी उची मखुन मेनबा हाइबसी अहानबा थौदांगनी ngasiदी पुयादा इदुना लेजरबलबा कांगलोन सिंह अखोइना नैनदुना खंगमिनबदा यामना तंगाई फदब लई हाइबा वाफम कया अमसुमाकना फोंदोखी हिंदू न मयांग बामो न उसी हुल मसी मसी हुल हुदर चेकना हवई तुमे लुबा फिबम तुमे कोचै तुमे कने तुम्मी गलमु बक शिक्षले अदो मोची मयाम न ची बसिगी मखुन मेन बतारदी मिदे हिंगरोय असिउ लेना उसी फागे हारबदी उसी मखुन मेन दरी उसी फाबो ngawai काश्मीर तंपाकी डिस्ट्रिक्ट अहुमदा हौखिबा पुंग कुनगमरीदा थोखिबा तोंगान तोंगान बा खुद थोकनबगी थौदोकसिंगदा सिक्योरिटी फोर्सना जेएसई मोहम्मद की मिलिटेंट अनि यावना लालहौबा मंगा हाटखरे लानमी अमसुंग पुलिस ऑफिशियल सिंग पाउ पलदुना एजेंसी सिंगना हाई अवांग थंगबा काश्मीर की मनुंग चनबा बारामुलागी कालंत्रा पायंदा लालहौलुप अनि हाटपा ngamखी अदुगा अवांग थंगबा हाजिंदा अनि अमसु हाटखिबगा लोइनना खा थंगबा काश्मीर की सोफियन अमा हाटखी हाइजिन की मनुंग चनबा मिर मोहला दा सिक्योरिटी फोर्स अमसुंग लालहौबा सिंगी मरक्ता खुद थोकनबगी थौदोक अदु ngarang ayuk pung 8 ताबा मतमदा थोखिबनी दिल्ली पुलिस ना ngarang नुमिदांग अथेंगबदा मसागे सही 38 सुरबा जेएसई मोहम्मद के मेंबर नि हाइबा अमा फारे अमदी महाक पुलवामा अटैकता खुजिल थौरांग तौबदा चेनेबा मिसकनी हाइरी नेशनल इन्वेस्टिगेशन एजेंसी एनआईए ना फानानबा होटनदुना लाखिबा मियोय अदु पुलवामा दगी सजिद खान कवी हाइना पुलिस की पाउना फोंदोरकली महाक लाजपत रास मार्केट तगी फाखिबनी
हानादगी सेल थुंगी फिबम सोक्तुना लेरबा पाकिस्तान लाकदोरिबा निंगथौकाबा निमित फावबगी मनुंगदा लेबाक अदुगी यामना नकनबा मपांग ओइरिबा चाइनादगी USD बिलियन अनि हेनबगे तेंगबांग फंगलगनी हाइरी पाकिस्तान फाइनेंस मिनिस्ट्री की एडवाइजर अमसुंग मचिन चटपा क्वाक्वान नजीब खान हाइरिबा सेनफम असि पिरकनबगी ओइबा दरकार ताबा थबक पुनमक लोइसिल्ले हाइरिबा फंड असि स्टेट बैंक ऑफ पाकिस्तान की अकाउंट निंगथौकाबा फावबगी मनुंगदा चंगलकलगनी हाइना दाउन पाउचेना फोंदोरखी अरोइबदा मोरोइबा पाउ अमुखना तरातरेत सुबह लोकसभा की मिखल असद नेशनल पीपल पार्टी NPP नॉर्थ ईस्ट की ओइना MP तरादगी तरानिथोय फावबा कागनी हाइना NPP की प्रेसिडेंट सु ओइरिबा मेघालय की चीफ मिनिस्टर कोनार्ड कोंकाल संगमाना फोंदोखरे सेंटर दा BJP ने शासन पानबा मतम खुदिंग स्टेट असिगा अफबा मरी नक्सिनबे हेली हाइना इनर मणिपुर पार्लियामेंट्री कंस्टिट्यूएंसी की BJP की मेरेप ओइरिबा RK रंजन फोंदोखरे NEIDP ना हाना चटमिनरंबा राजनीति दल तरामाथोय पुंदुना सेमखिबा मणिपुर डेमोक्रेटिक अलायंस MDA दगी तोकले हाइना लाउथोखरे अमदी खुटलाई पाइबा सिंगना जिरी दगी इम्फाल तमना मनापुदुना लाकबा DI टाटा अमगी ड्राइवर अमदी गाड़ी मपु फाजिनखरे हौजिकी दी टाइम्स ऑफ मणिपुर ने पिजबा नुमिदांगी पाव मतंग चलोइसनजरे मिडियंग ताबिरेबा पुनमपु अमुका हना खुरुमजरे।